Hayeng pangthokadoriba Republic Day thauramgi manggoinana ngasi 13 suba Assam Rifles na Imphal East District ki Saikhulambi da leiba 100 Flower School manakta IED amaga 36 high explosive hand grenade amaga thengnabadagi defuse tawkre haidi Presna fangba pawmagi matung ina 13 suba Assam Rifles ki ROV team amana IED adu 100 Flower School dagi meter chama yankrai rom aingang khonglomda changsilaga leiba lobuk amada leiramba thengnarakibani haidi Tungda Assam Rifles ki bomb detection squad kautuna IED adu nungtilgi pung 3 minute mga rom tabada char semduna mafam adumaktada tugai ki bomb dispose tawfam adugi akoibada makata na thibu humbagi thabak chatabada live 36 high explosive hand grenade amagasu leirambadagi Manipur police ki bomb detection and disposal squad kautuna nungtilgi pung mga minute nipal rom taba aduaida asoy angam yaudna defuse tawraba matung haingang police na seize tawkre haina paw asina makatari